hospital do silai le ngasi vaccination ra ini mayam harau ri sang khadi hida kap tro sang ting Cha Thabak wet ole chahi am su ati ngisi 9.9 Cha Thabak hoje kita kapal loi le masai horen thaksan bidak je paijari sakshi ka tai ne Icha nupi ki chahi masu ki vaccine kapal la hai masak si mane nasi dai di ma jo tini dak thak tore tai je sak is toy ya pai nang pai ni sana toy la la ne Juga Bangalore ki last hafta ni nang ko ke karu ne tati ya Cara ni ko hidak kap to degi mon na tum kare to ya to manung ye Hello everyone, welcome back to our channel. Mayam ngasi se khoi Bangalore dagi Pune da chatoi ne do khoi Bangalore da gi apoi se sip tawdoi ne ko Pune da khoi husband gi Thabak gi yadabagi homdoi ne ado khoi se amai te Bangalore se chahi more than 10 years ko dera ne amai te ba pas mai chat pa se de anya su yam pi ado khoi mok amuk soina Bangalore se koi lakhi dodi mali soina lakhi ni Pune da matam khara lerka ado mayam haje khoi thok toi se ahingi ngasi December date 1 gi ahingi pungani muk tare ba 5 o'clock ki flight ne early morning gi ado khoi se khoi pot kai di loina sit taw gre ba moi ko dam da se da Bangalore da matam khara le ni ba he khoi na ada hotel le kan da khoi gi apartment thi da kan da ba phanga kan da amuk pot to la toi ne ba ado gi pot sit taw thok re ngarang dang re ma dai taw gre ba de anya se am wa ba ni mo ma phang su pu ra ni ne tumba kai da da ne ha ne da da tha ra kan da kai na da floor da tumba ne ba ado ma se am ngai tre do Pune yor kan da fazana kai no mix settle taw ra kan da mathang mayam da su dum update taw za ke Koju Bangalore airport yoksile Bangalore amuk mathang da amuk thengna bai do ne Yeah, see you soon again Bangalore mayam akhoi se airport yore ba ko dukan da anya se mabuk lama mani ba ko ma atheng bai sangom do thak tre ba nga sa pung ama dai de he thak ba do thak tre ba ko nga sai de akhoi mang taw bai adui sangom je thit laga sangom de na dum sing asa sa ba yu ko sa le re ngai ri haje yu ki pung mari da re ba ko ane la amam ni na ma khut chup pi jo as ke do chak na ma ba airport line na he kare Pune yor ni dum yam nungai te hoi Pune da mu sara nung budi nungai ni ko ado Bangalore se chahi tara he na le ra ni na ko hoi gi di pra second home hai ta re ko anya su pok ta na chahi im phak re handa am nung si ko i re re se du na khang de memories good and bad memories me mix kai hai ni isana pili sabim se le re dai se ngo se ina Bangalore la kan da koi class 12 lo ra kan da lai ne ba do se icha nu pi le re ba continuous le ra pani na ko yam nung si hai ta weather se yam nungai ba ko
ꯑꯩꯗꯤ ꯋꯦꯗꯔ ꯌꯥꯝ ꯁꯥꯕꯁꯨ ꯄꯥꯝꯗꯦ ꯌꯥꯝ ꯏꯪꯕꯁꯨ ꯄꯥꯝꯗꯦꯕ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨꯅꯦꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯟꯗꯛꯄꯨꯗꯤ ꯈꯔ ꯏꯪꯁꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯅꯤꯌꯥ ꯇꯧꯏꯁꯦ ꯃꯄꯥꯅ ꯀꯟꯅ ꯒꯦꯝ ꯁꯥꯟꯅꯔꯤ ꯅꯪ ꯆꯥꯛ ꯂꯥꯝꯃꯕꯣ ꯃꯥ ꯁꯥꯎꯔꯦ ꯏꯃꯥ ꯀꯩꯅꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯈꯪꯗꯦꯗ ꯅꯪ ꯀꯩ ꯐꯥꯎꯒꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨꯁꯦ ꯐꯥꯎꯗꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯔꯒꯕꯨꯗꯤ ꯄꯨꯅꯦꯁꯨ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤ ꯂꯩꯖꯈꯤꯕꯩꯀꯣ ꯑꯩꯗꯤ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯁꯤꯗ ꯀꯣꯗꯨꯗꯣ ꯑꯅꯤꯌꯥꯒꯁꯦ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯑꯅꯤꯌꯥꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯑꯩ ꯇꯧꯔꯀꯥꯟꯗ ꯆꯦꯜꯂꯛꯑꯗꯕꯅꯤ ꯀꯣ ꯑꯩꯈꯣই ꯕꯦꯡꯒ꯭ꯂꯣꯔ ꯆꯦꯜꯂꯛꯑꯅꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏ ꯄꯨꯅꯦꯗꯒ ꯀꯣ ꯑꯃꯨꯛ not more than 2 years ꯍꯥꯏꯌꯣ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯅꯦ ꯌꯧꯔꯦ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯃꯨꯛ ꯌꯥꯝ ꯁꯥꯡꯅ ꯖꯔꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯦꯌꯥꯔꯄꯣꯔꯠꯇꯣ ꯃꯣꯏ ꯀꯦꯞꯇꯣ ꯗꯥꯏꯔꯦꯛ ꯐꯪꯗꯦꯕꯀꯣ ꯃꯣꯏ ꯕꯁꯇꯒ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯍꯥꯐ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯑꯗꯨꯒ ꯂꯥꯛꯑꯦꯕꯀꯣ ꯍꯣꯇꯦꯜ ꯆꯦꯛ-ꯏꯟꯁꯨ ꯇꯧꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯝꯇ ꯉꯝꯗ꯭ꯔꯦꯕ ꯑꯉꯥꯡꯒꯁꯦ ꯑꯅꯤꯌꯥꯒꯁꯦ ꯇꯨꯝꯕ ꯀꯞꯄ ꯇꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯔꯨꯝ ꯆꯦꯛ-ꯏꯟ ꯇꯧꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯃꯨꯛ ꯌꯦꯡꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9:30 ꯇꯥꯔꯦꯕꯀꯣ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯍꯤꯡꯒ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕꯒꯤ ꯃꯤꯠꯀꯁꯦ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯄꯦꯛꯀꯤꯡ ꯀꯩꯀꯩ ꯇꯧꯕꯩ ꯅꯍꯥꯟꯗꯒꯤꯀꯣ ꯈꯨꯋꯥꯝꯅꯦꯕ ꯑꯗꯩꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯕꯩꯀꯣ ꯊꯝꯕ ꯁꯨꯡꯌꯥ ꯌꯥꯗꯕꯩ ꯑꯩ ꯅꯠꯇ꯭ꯔ ꯃꯄꯥ ꯅꯠꯇ꯭ꯔ ꯀꯅꯥꯅꯣꯝꯅ ꯄꯥꯏꯗ꯭ꯔꯗꯤ ꯌꯥꯗꯕꯩꯀꯣ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯃꯥꯗꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯣ ꯃꯣꯏ ꯔꯨꯝꯁꯦ ꯑꯝꯇꯪ ꯍꯥꯏꯐꯦꯠ ꯇꯨꯔ ꯇꯧꯊꯣꯔꯛꯀꯦ ꯄꯨꯔꯥ ꯃꯤꯅꯤꯅꯦ ꯁꯤꯗꯅ ꯃꯣꯏꯗꯤ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯏꯔꯨꯖꯕꯝꯒꯤ ꯇꯣꯏꯂꯦꯠꯀꯤ ꯁꯤ ꯂꯩꯔꯒ ꯁꯤꯗꯅ ꯏꯔꯨꯖꯕꯝꯒꯤ ꯆꯪꯗꯣꯏꯅꯦꯕꯀோ ꯃꯄꯥꯟꯗ ꯑꯣꯏꯅ ꯁꯤꯡ ꯍꯥꯞꯄ ꯄꯨꯔꯥ ꯃꯤꯅꯤ ꯀꯝꯄꯦꯅꯤ ꯌꯥꯝ ꯍꯩ ꯁꯥꯏ ꯍꯥꯏꯕ ꯁꯤꯕꯨ ꯁꯤꯗ ꯃꯤꯔꯔ ꯑꯃ ꯂꯩꯔꯦ ꯌꯦꯡꯉꯣꯅꯦ ꯀꯌꯥꯗ ꯍꯩꯅ ꯇꯩꯅꯣ ꯑꯝꯇ ꯌꯦꯡꯉꯣ ꯐꯃꯨꯡ ꯑꯃ ꯊꯥꯈꯤꯕꯗ ꯂꯣꯏꯔꯦ ꯃꯣꯏꯁꯦ ꯁꯤꯗ ꯏꯁꯤꯡ ꯀꯩꯀꯩ ꯊꯅꯝꯃꯦ ꯂꯣꯀꯔ ꯂꯩꯔꯦ ꯐ꯭ꯔꯤꯖ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁా ꯑꯝꯇ ꯇꯤꯡꯕ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯁꯕꯦꯟꯒꯤ ꯃꯣꯏ ꯑꯣꯐꯤꯁꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄꯅꯦꯕ ꯁꯤꯁꯦ 14-15 ꯗꯦꯖꯃꯨꯛꯀꯤ ꯀꯛꯄꯅꯦꯕ ꯃꯣꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯑꯝꯇꯗꯤ ꯇꯤꯡꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯔꯨꯝꯅ ꯍꯦꯟꯅ ꯄꯤꯛꯀꯅꯥꯎꯁꯤꯗ 4,500 ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯣ ꯄꯨꯡ 3ꯗ ꯃꯣꯏ ꯆꯦꯛ-ꯏꯟ ꯍꯥꯏꯕꯀꯣ ꯑꯗꯣ ꯉꯟꯅ ꯇꯧꯕꯒꯤ ꯑꯥꯔꯂꯤ ꯆꯦꯛ-ꯏꯟꯒꯤ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯊꯤꯌꯨꯒ ꯍꯥꯏꯔꯝꯃꯦꯕ ꯑꯍꯥꯟꯕꯗ ꯑꯗꯣ ꯃꯣꯏ ꯐꯣꯟ ꯇꯧꯔꯛꯑꯀꯥꯟꯗ ꯊꯤꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯂꯧꯕ ꯂꯥꯛꯄ ꯈꯣꯠꯄ ꯃꯣꯏ ꯂꯣꯏ ꯂꯥꯛꯑꯦꯕ ꯍꯣꯇꯦꯜꯒꯤ ꯃꯤꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯕꯨꯗꯤ ꯑꯝꯇ ꯇꯤꯡꯗꯦꯕ ꯑꯗꯣ ꯃꯣꯏ ꯄꯨꯅꯦ ꯏꯌꯥꯔꯄꯣꯔꯠꯀꯤ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯍꯦꯛ ꯊꯣꯛꯂꯛꯑꯀꯥꯟꯗꯀꯣ ꯑꯦꯔꯥꯏꯚꯦꯜꯗ ꯀꯩꯅꯣ ꯂꯩꯇꯦꯕ ꯀꯦꯞ ꯀꯩꯀꯩꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯣ ꯑꯝꯇ ꯂꯩꯔꯝꯗꯦꯕ ꯃꯣꯏꯒꯤ ꯆꯪꯕ ꯌꯥꯏ ꯌꯥꯗꯦꯅ ꯃꯣꯏꯒꯤ ꯕꯁꯇꯣ ꯇꯧꯔꯒ ꯇ꯭ꯔꯣꯂꯤꯒ ꯑꯉꯥꯡ ꯑꯃꯒ ꯀꯩꯒ ꯃꯤ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯆꯠꯂꯦ ꯀꯔꯤꯕ 500 ꯃꯤꯇꯔꯃꯨꯛ ꯑꯗꯨꯃꯥꯏꯅ ꯕꯁꯇꯣ ꯆꯠꯂꯦ ꯑꯗꯨꯗꯨꯀꯥꯟꯗ ꯑꯃꯨꯛ ꯃꯣꯏ ꯄꯥꯔꯀꯤꯡ ꯑꯗꯨꯝꯕꯗ ꯀꯦꯞꯀꯤ ꯂꯩꯌꯦꯅ ꯑꯗꯨꯗꯩꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯇꯩꯕꯨꯗꯤ ꯑꯗꯨꯝ ꯋꯦꯗꯔꯒꯁꯨ ꯑꯗꯨꯝ ꯏꯪꯊꯝꯊꯥ ꯃꯅꯤꯄꯨꯔꯒꯤ ꯏꯪꯊꯝꯊꯥꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔꯝꯃꯦ ꯕꯦꯡꯒ꯭ꯂꯣꯔ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯗ꯭ꯔꯦ ꯑꯗ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯤꯅꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯦ ꯁꯤ ꯌꯥꯜꯂ ꯊꯥꯡꯉ ꯏꯆꯥꯅꯨꯄꯤꯁꯤꯒ ꯁꯤꯁꯦ ꯄꯥꯏꯗꯅ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗꯁꯨ ꯈꯣꯡ ꯀꯥꯔꯛꯇꯒ ꯊꯝꯃ ꯂꯥꯛꯏꯅꯦꯕ ꯁꯤꯁꯦ ꯀꯩꯝꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗ ꯁꯤꯁꯦ ꯑꯅꯤꯌꯥ ꯄꯣꯛꯄꯒꯤ ꯃꯩ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯗꯨꯅ ꯗꯤꯆꯥꯔꯖ ꯇꯧꯕ ꯀꯥꯟꯗꯀꯣ ꯇꯣꯀꯟ ꯑꯣꯐ ꯂꯞꯀ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯣꯏꯅ ꯑꯅꯤꯌꯥꯒꯤ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄ ꯄ꯭ꯂꯥꯟꯅꯦꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯊꯝꯕꯗ ꯁꯨꯝ ꯀꯩꯅꯣ ꯆꯥꯎꯊꯣꯔꯛꯑꯀꯥꯟꯗ ꯁꯤ ꯃꯌꯥꯝ ꯐꯜꯂꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯔꯛꯄꯒꯤ ꯊꯅꯝꯕꯗꯣ ꯒꯣꯗꯥꯎꯟꯗ ꯑꯗꯗꯤ ꯁꯣꯏꯗꯅ ꯃꯣꯏꯅ ꯏꯁꯤꯡꯁꯨ ꯆꯥꯏꯕꯤꯔꯣꯏ ꯁꯤꯕ ꯇꯥꯔꯦꯅ ꯁꯤꯗ ꯍꯥꯞꯄꯒ ꯍꯦꯛ ꯄꯨꯔ ꯂꯥꯛꯄꯅꯤꯗꯅ ꯁꯨꯃꯥꯏꯅ ꯃꯥꯒ ꯇꯧꯔ ꯌꯥꯜꯂ ꯂꯥꯛꯏꯅꯦ ꯁꯤꯁꯦ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣই ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯏꯗꯂꯤ ꯀꯣꯀꯣꯅꯠ ꯆꯠꯅꯤ ꯁꯝꯕꯥꯔ ꯁꯤ ꯄꯣꯍꯥꯒꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ
ꯑꯍꯥꯟꯕꯒꯤ ꯐꯥꯔꯁ ꯔꯥꯎꯟꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗꯤ ꯐꯥꯔꯁ ꯔꯥꯎꯟꯒꯤꯅꯦ ꯃꯤ ꯕꯐꯦꯠꯅꯤ ꯀꯩꯅꯣ ꯄꯦꯟ ꯆꯥꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯅ ꯍꯧꯔꯒꯦ ꯃꯊꯪ ꯃꯊꯪ ꯂꯧꯊꯔ ꯑꯃꯨꯛ ꯆꯥꯒꯦ ꯂꯣꯏꯅ ꯃꯣꯏꯅ ꯄꯨꯊꯣꯛꯄꯅꯦꯕꯀꯣ ꯕ꯭ꯔꯦꯛꯐꯥꯁꯇꯩ ꯂꯟꯁꯇꯩ ꯗꯤꯅꯔꯗꯩ ꯑꯩꯈꯣꯏ ꯑꯝꯇ ꯂꯩꯔꯣꯏꯕ ꯑꯗꯨꯗꯨꯅ ꯐꯖꯅ ꯄꯦꯟ ꯆꯥꯊꯣꯛꯀꯦ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯕꯩ ꯋꯥꯅꯦ ꯆꯥꯕ ꯁꯨꯝ ꯉꯝꯃꯛꯇ꯭ꯔꯦ ꯁꯤ ꯆꯥ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯈꯣꯏ ꯑꯅꯦ ꯃꯁꯝꯒꯁꯦ ꯇꯧꯌꯣ ꯁꯨꯔꯨ 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 ꯅꯩꯁꯟꯕꯩ ꯃꯥꯅꯤ ꯑꯩꯈꯣꯏ ꯆꯥ ꯅꯪ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦꯀꯣ ꯉꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒꯅꯦ ꯀꯩꯅꯣ ꯇꯧꯕ ꯑꯦꯄꯥꯔꯠꯃꯦꯟ ꯊꯤꯕ ꯆꯠꯄꯅꯦꯕ ꯑꯗꯣ ꯆꯦꯅ ꯑꯃꯕꯨꯗꯤ ꯐꯪꯉꯦ ꯑꯗꯨꯗ ꯀꯟꯐꯥꯔꯝ ꯇꯧꯔꯅꯤꯕꯀꯣ ꯑꯉꯥꯡꯒ ꯌꯥꯎꯕꯅꯤꯅ ꯃꯌꯥम ꯊꯤꯕ ꯈꯣꯠꯄꯗꯣ ꯇꯧꯔꯔꯣꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯣꯀꯦꯂꯤꯇꯤꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯕꯀꯣ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯗꯣ ꯌꯦꯡꯉꯝꯃꯦ ꯐꯥꯏꯅꯦꯂꯥꯏꯁ ꯇꯧꯔꯅꯤ ꯑꯗꯨꯗ ꯍꯌꯦꯡꯁꯨ ꯈꯔ ꯊꯤꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯊꯤꯔꯔꯣꯏ ꯌꯥꯝ ꯋꯥꯔꯦ ꯑꯉꯥꯡꯒ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣꯀꯣ ꯑꯗꯩ ꯍꯪꯆꯤꯠꯇꯩꯗꯤ ꯑꯩꯈꯣꯏ ꯍꯁꯕꯦꯟꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯗꯒꯤ 1 weekꯀꯤ ꯃꯅꯨꯡꯗ ꯍꯣꯡꯖꯟꯅꯕ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯕ ꯃꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯗꯣ ꯌꯦꯡꯕ ꯑꯣꯏꯅ ꯁꯨꯝ ꯃꯣꯜ ꯑꯃ ꯃꯅꯥꯛꯇꯁꯨ ꯂꯩꯌꯦꯅ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯤ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯇꯨꯝꯃꯤ ꯑꯩꯈꯣꯏꯗꯨꯗꯁꯨ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯋꯥꯇꯔ ꯁꯣꯒ ꯇꯧꯔꯤꯌꯦ ꯏꯁꯩꯒ ꯊꯥꯗꯅ ꯃꯅꯤꯡꯗꯩꯁꯦ ꯑꯦꯄꯥꯔꯠꯃꯦꯟ ꯉꯥꯛꯇꯅꯦ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯒꯤ ꯃꯤꯂꯦꯅꯤꯌꯝ ꯃꯣꯜꯁꯦ ꯆꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟ ꯂꯩꯔꯤꯕꯀꯣ ꯑꯅꯤꯌꯥꯁꯦ ꯄꯣꯔꯒ ꯉꯁꯥꯏ ꯆꯠꯂꯨꯕꯩ ꯋꯥꯃꯟꯈꯤꯗꯅꯅꯦ ꯁꯤꯗ ꯐꯝꯃꯒꯅꯦ ꯃꯤ ꯃꯌꯥꯝꯁꯨ ꯐꯝꯅꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯐꯝꯃꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯆꯪꯉꯨꯈꯤꯒꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀോ ꯃꯄꯥꯟꯒꯁꯦ ꯃꯤ ꯃꯌꯥꯝꯁꯨ ꯐꯣꯇꯣ ꯅꯝꯅꯔꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨꯀꯣ ꯑꯦꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯁꯥꯒꯠꯅꯔꯦ ꯁꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯩꯕꯗꯗꯤ ꯍꯌꯦꯡ ꯃꯣꯜ ꯅꯛꯅꯔꯝꯅꯀꯣ ꯑꯦꯟꯇ꯭ꯔꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯉꯁꯥꯏ ꯆꯪꯉꯛꯄꯗꯣ ꯌꯥꯝ ꯁꯥꯡꯅꯒ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯁꯣꯝ ꯆꯪꯉꯤꯅꯦ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒꯗꯤ ꯂꯣꯏꯔꯦ ꯀꯗꯥꯏꯗꯩ ꯑꯗꯨꯗꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕꯅꯦꯃꯤ ꯑꯍꯤꯡ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦꯕ ꯑꯩꯈꯣꯏꯗꯣ ꯉꯔꯥꯡꯗꯒꯤ ꯑꯗꯩꯗꯤ ꯅꯍꯥꯟꯗꯒꯤ ꯄꯣꯠ ꯄꯦꯛꯀꯤꯡ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯃꯌꯥꯝ ꯇꯧꯋꯦꯕꯀꯣ ꯐꯤꯔꯣꯟ ꯀꯩꯀꯩꯗꯨꯗꯤ ꯃꯤ ꯄꯥꯏꯍꯟꯅꯤꯡꯗꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯗꯩꯗꯤ ꯆꯦꯟꯊꯣꯛꯀ ꯆꯦꯟꯁꯤꯟꯒ ꯑꯁ ꯍꯥꯏ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯄꯨꯅꯦ ꯌꯧꯔꯛꯑꯒꯀꯣ ꯅꯦꯅꯥꯕꯨꯗꯤ ꯇꯥꯏ ꯑꯗꯣ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯥꯗ ꯑꯃꯨꯛ ꯂꯣꯏ ꯂꯩꯍꯧꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯅ ꯊꯨꯅ ꯍꯣꯡꯖꯤꯟꯗꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯁꯦ ꯀꯩ ꯐꯤꯕꯝ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦꯕ ꯄꯣꯠ ꯆꯩꯁꯤꯡ ꯃꯅꯨꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯃꯣꯜꯗ ꯀꯣꯏꯔꯨꯒꯦ ꯀꯥꯟ ꯂꯥꯛꯄ ꯅꯠꯇꯦꯕ ꯁꯛꯀꯁꯦ ꯂꯣꯏ ꯂꯣꯏꯔꯕꯅꯦꯕ ꯑꯗꯣ ꯁꯨꯝ ꯌꯦꯡꯊꯣꯛꯎꯁꯦꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯗꯨꯗꯨꯒꯤ ꯂꯥꯛꯄꯅꯦ ꯅꯩꯔꯦ ꯀꯦꯅꯕꯗꯩ ꯀꯩꯗꯒꯤ ꯐꯣꯇꯣꯒ ꯐꯖꯅ ꯅꯝꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯤꯅꯔ ꯆꯥꯕ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯈꯔꯗꯤ ꯂꯧꯔꯦ ꯁꯤ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯗꯩꯗꯤ ꯑꯦꯛ ꯊꯣꯡꯕ ꯁꯤ ꯀꯩꯅꯣꯗ ꯁꯤ ꯀꯩꯅꯣ ꯆꯅꯥ ꯊꯣꯡꯕ ꯑꯗꯩꯗꯤ ꯑꯂꯨ ꯁꯤꯅ ꯆꯤꯛꯀꯟ ꯃꯌꯥꯝꯁꯤ ꯄ꯭ꯂꯦꯠꯀꯩ ꯐꯣꯜ ꯇꯧꯁꯟꯈ꯭ꯔꯦ ꯅꯦꯛꯁ ꯔꯥꯎꯟ ꯑꯃꯨꯛ ꯂꯧꯔꯨꯔꯦ ꯁꯤꯁꯦ ꯀꯩꯕ ꯆꯤꯛꯀꯟ ꯄꯣꯞꯀꯣꯔꯟ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯑꯃ ꯑꯂꯨꯒꯤ ꯑꯂꯨꯒ ꯑꯗꯒꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕꯒ ꯁꯤ ꯂꯣꯏꯁꯤꯜꯂꯦ ꯃꯤꯈꯩꯁꯨ ꯆꯥꯅꯔꯤ ꯃꯌꯥꯝ ꯑꯅꯤꯌꯥꯁꯦꯀꯣ ꯉꯥꯡꯅ ꯁꯥꯟꯅ ꯌꯥꯗꯕꯗꯒꯤ ꯂꯦꯞꯈꯠꯂꯦ ꯑꯩꯁꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯃꯊꯪꯗ ꯀꯩꯅꯣꯝꯃ ꯆꯥꯗꯣꯔꯦ ꯄꯥꯏꯁ ꯑꯃꯃꯨꯛ ꯆꯥꯗꯣꯔꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯆꯥꯊꯣꯛꯏꯕ ꯅꯪꯅ ꯉꯥꯎꯁꯟꯅ ꯂꯩꯉꯩ ꯔꯨꯝ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨꯕ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯂꯤꯐꯇꯤ ꯁꯤꯗ 2 ꯈꯛꯇꯅꯤꯅꯦ ꯁꯣꯏꯅꯧ 2 ꯌꯥꯎꯔꯦ ꯑꯗꯨꯗꯩ ꯁꯣꯝꯗꯁꯨ ꯔꯨꯝ ꯂꯩꯔꯤꯀꯣ ꯁꯣꯝꯗꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯁꯤꯗꯩꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨꯕ ꯔꯨꯝꯁꯤꯅ ꯈꯨꯌꯥꯝ ꯑꯃ ꯑꯗꯨꯀꯥꯟꯗ ꯁ꯭ꯄꯦꯁꯁꯤꯅ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯑꯗꯅꯅꯦ ꯀꯥꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯗꯦꯕꯀꯣ ꯇꯂꯥ
mayam akhoi dinner charuraga halebako yam phajana budi loi tawe breakfast day dinner day dum buffet system ne bako and akhoi su phajan yot khre dum ani asu khara try tawri pon to madi masa nungai ta bai ga kai ga kasu yam ti chawa de ado yam hawe ngasi gidi dinner su loirabnina nga lerga tummani angang kaino tawraga ado mayam akhoi ngasai kaino de apartment yeng ba chatpado nang ji ham kesi apartment yeng ba chang ba chatpado adui de video la hodre ba ko hekta kaino do pram kaino do matam do su leitre ba ko adu do isa ga wamne laudre do khoi se probably handa ki week kaino se da week loiram dai da hongjan be yai ba ko adu phajana hongjan la kan mayam do so lakke khoi gi na we yum do hayo mayam da se do se khoi do se maya tiding to bagi ekta malem tha de frite kai de chik tu chik kwet an ta ne ai maram muk pin yam tai jalo aduni mayam semain to we do room do finalize to re ngasi gi da aduna hayeng khoi room hongjalaga muk mayam da so lage tudi mayam video sing ngasi ki di matang sai da lo shinjare mathangi video da muk thingnarasi bye bye is ania bye bye ka tar ya mara mu sta ding ding to salom ta ding ding ta ta ding ding to se ta ko ba khuri ba ta ding ding ta ding ding ko ba khuri ngare to to se hebing ngare fajan to was ania sam harau ring asis video da ma yaw ba se da ngare tara is asung ba phone da nam yadre bye bye he do ina yare ai war tak tak ta sala bye bye is bye bye to grasi bye bye